खुनाई सिबो मयाई काबा चुंजाक तगे कलहौनबा पांदमदा अमुकोगी मेटेक मखादा यूकोविड एम्पाल अमावोबा MSF na punsilaga semkiba anti-drug campaign Bishnupur district na district kasi tongan-tongan pa mafam singdagi phagatlaklaba mayai kaba chinjak sing manghanbagi thawrama ma nang thawkong kaitel dangarang pangthok pagaloy na chawrak na lupa lakh tara romgi mamal oigadaba phagatlaklaba potlam kaya meeyam mangda may thaduna manghankhre thawrama duda amukogi general secretary Dr. Norendra Thokchom Yukobit ki president W Basanta Amawoba Bishnupur ki general secretary H Shumila apun balup ningthawkongi RK Tombisana anti-drug campaign Bishnupur district ki convener RK Ravinkanta United Rehabilitation Center Manipur ki president M Pushpakanta Amuko ki secretary publicity KC Laishram na president member sing oina sarukya ke tharamadu damayai ka bachunjak sing asibo fagat pada achauba thodang laukiba thomi sing busu pongning thogat pa oina khudol pot sing tamke Dr. Norendra Thokchom na phongdokibada sel khara phangna pa yumgi dalal mathol wangkhataba wakhal da mayai ka bachunjak sing bulaloliba miyoi singna aikhoigi tumgi mirolti muthatlagani haiba khanthabiyo sel gi khawjaw kharana tumgi mirol mutkadaba kanba ngamloi haujek leiriba maitai khundaminariba Manipuri sing khongol mutkrabadi atopa jati singna matam amada museum da asaba sakta amadi photo yengna hobonatana uba fanglaklaroi maramasana aikhoigi tumgi mirol kanna ba mayai ka bachunjak sing maru fangna muthatlasi haike